Hakiming Dr. Ngangbam Sanjitkumar Mukhei Taiwan Lejabani Taiwan di citizen amoina Taiwan di University amada English ki professor amoina tabak tabjari English ki oja ama oibata natana isamakna yamna sana khotna basi pamna haujarpana ngasi tinbiriba ki ireja kudingmakta ayakna khangjaba haidadi mai tambadi natana isamakna sana khotna bagi lamjida yaujarakna malem ki oiba body building haiba masana sida malem oiba pamba kaya da ya competition changdamna da yaujarubadagi aya worldgi to tarani to hena punjare asumna mahi tamba ojama oibatanatana malemgi mapung kaya da chatuna sana khotna bagi lamsida so thawai yaupana ayakna haiba lamsi da sana khotna baga sajil chang de baga sana khotna basiga amadi laichu mai basing tam basiga kaya amuk mari lainai haibutu ya mayam da ngasi kara paudam jage maru oina aya isamakna mahi tamini matamda ju ya sana khotna basi dum tawri adagi kana basing chu ai isana khanjai loinana isana panjaba kana batu khak natana ayakna internationally oiba online kodi journal singda phongba sana khotna bna mai loi singda piba kana basing adu su ayak tijinjai ai ajai tijinjai loinana ayaki mai loi ayaki university tambi mai loi singasi yawhanduna ayakna su sana khotna basina kaya kanai habasi mai masing tamda kaya kanai habasi masih su tijinjai masing madakta ayaki icha mari sisu loina sana khotna ba sajil tawandna changana sajil tawandna adagi sports yawandna kotna sum mai kaman basita masina moye mai bising tamda kaya kanade haiba su ya yamna tijinjarga lakpani hariba umnama asi punchilaga ayha mayam tumda sana khotna bana mai loisinga kayam kanaba pibage happy tanga ya sablok na ai mayam da paudam jage bada sana khotna bana pibasi akoi mai loisinga pibasi khwaidi bada jangana sajil toba amadi sana khotna bana pibasi akoi gi moiji masama u yamna fahali yamna king launa moi lei aduga akoi yamna positive oiba ngamgani haiba wakhalon sima lehele bada masina masa phapaki amadi wakhalon gi matangani si matungda akoi sana khotna changana sana khotna tawbase masi ayakna research tawga yengma matamda sana khotna bata changna sana khotna bata puning changba amdi sana khotna tawba amadi sajil tawbase moisina lailai su tambada su akoi sana khotna basung tawba mai racingdo adudagi yamna heli moina laila chu tawda chu puning changba aduga akoi laila chu pa su dagi akoi ahum subada akoi discipline akoi hauna lonjane khangde wangang sangane khangde ade discipline da khangde self confidence ne khangde sina chimbasi akoi sanroi singasina changaina sanaba sajil toba amadi sports yauba moisi sina yamna heli akoi chungjan sanada ba kawu dite kudam moina harabada akoi mapanda thopongam bai bido adagi magi masagi self confidence laiba adagi ngamgani habgi wakal khanba ngamba khamda adagi miyamaga magati na khotna bagi skills laiba wanga ko bagi skills laiba masi sana khotna ba to bisi dagi yam tamjin demse adagi akoi atopa amana koina sana khotna bada moina training to bada moina thengnari ba awaba kaya sina moya khangba kanbagi pangal lamasu moya pibi haibidi akoi pressure any pressure la matamda moina moina sai sana khotna bada phangaki ba khangba kanbagi
ꯍꯩꯅꯕꯤꯗꯨ ꯂꯩꯕꯅꯤꯅ ꯃꯣꯏꯅ ꯑꯦꯅꯤ ꯄ꯭ꯔꯦꯁꯔ ꯑꯃ ꯊꯕꯛꯀꯤꯅꯤ ꯈꯪꯗꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤꯅꯤ ꯈꯪꯗꯦ ꯁꯦꯜ ꯂꯩꯇꯕꯅꯤ ꯈꯪꯗꯦ ꯄꯔꯤꯈꯥ ꯇꯧꯕꯅꯤ ꯈꯪꯗꯦ ꯂꯥꯛꯄ ꯃꯇꯝꯗ ꯃꯣꯏꯅ ꯌꯥꯝꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯐꯅ ꯃꯥꯌꯣꯛꯅꯕ ꯉꯝꯃꯤ ꯍꯥꯏꯗꯤ ꯃꯣꯏꯅ they can deal with the pressure whatever pressure come towards them they can deal with them ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯅꯍꯥꯔꯣꯜꯅ ꯑꯩꯈꯣꯏꯅ ꯋꯥꯅꯔꯤꯁꯤ ꯃꯣꯏꯅ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯑꯦꯗꯤꯛꯁꯟ ꯇꯧꯕꯁꯤꯅꯦ ꯑꯦꯗꯤꯛ ꯇꯧꯕꯁꯦ ꯃꯣꯕꯥꯏꯜ ꯐꯣꯟ ꯁꯤꯖꯤꯟꯅꯕꯗ ꯃꯣꯏꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯦꯗꯤꯛ ꯇꯧꯕꯁꯦ ꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯌꯥꯝ ꯋꯥꯅꯔꯤꯁꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯅ ꯑꯗꯨꯅ ꯃꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯍꯟꯕꯗꯁꯨ ꯑꯩꯈꯣꯏꯒꯤ ꯆꯥꯡ ꯅꯥꯏꯅ ꯁꯥꯖꯦꯜ ꯇꯧꯕ ꯑꯗꯒꯤ ꯁ꯭ꯄꯣꯔꯠ ꯁꯥꯟꯅ ꯈꯣꯠꯅꯕꯁꯦ ꯁꯤꯅꯁꯨ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯕꯗꯤ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯄꯤꯔꯤꯕ ꯃꯇꯝꯗꯨꯗ ꯃꯣꯏ ꯃꯣꯕꯥꯏꯜ ꯐꯣꯟ ꯁꯤꯖꯤꯟꯅꯕ ꯌꯥꯄꯣꯟꯇꯦꯕ ꯑꯗꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯂꯝꯖꯦꯟ ꯆꯦꯟꯕ ꯅꯠꯇ꯭ꯔꯒ ꯌꯣꯒ ꯇꯧꯔꯦꯅ ꯈꯜꯂꯣ ꯂꯝꯖꯦꯟ ꯆꯦꯟ ꯅꯠꯇ꯭ꯔꯒ ꯖꯤꯝꯗ ꯋꯦꯠ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯦꯅ ꯈꯜꯂꯣ ꯁꯤ ꯇꯧꯕ ꯃꯇꯝꯗ ꯃꯣꯏ ꯃꯣꯕꯥꯏꯜ ꯐꯣꯟ ꯁꯤꯖꯤꯟꯅꯕ ꯌꯥꯄꯣꯟꯇꯦ ꯑꯗꯨ ꯁꯥꯟꯅꯔꯤꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯗ ꯈꯛꯇ ꯅꯠꯇꯦ ꯃꯣꯏꯅ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤ ꯁꯤꯖꯤꯟꯅꯗꯕꯁꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯣꯏ ꯏꯔꯨ ꯃꯥꯏꯊꯖꯕ ꯃꯊꯧ ꯇꯥꯏ ꯄꯣꯊꯥꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯃꯣꯕꯥꯏल ꯐꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯄꯗꯁꯨ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯩꯈꯣꯏꯅ ꯁꯥꯟꯅ ꯈꯣꯠꯅꯕꯁꯦ ꯑꯁꯤꯒꯤ ꯁꯥꯟꯅ ꯈꯣꯠꯅꯕ ꯇꯧꯕꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯄꯗ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯄꯥꯝꯗꯕ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯗꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯀꯌꯥꯗꯒꯤꯁꯨ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯑꯉꯥꯡꯗ ꯇꯧꯕ ꯑꯗꯒꯤ ꯑꯃ ꯄꯥꯝꯗꯕ ꯑꯗꯒꯤ ꯅꯤꯁꯥ ꯅꯨꯡꯁꯥ ꯆꯥꯕ ꯈꯣꯠꯄ ꯃꯌꯥꯝꯁꯤꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯉꯥꯛꯊꯣꯛꯄꯗ ꯁꯥꯖꯦꯜ ꯆꯥꯡ ꯅꯥꯏꯅ ꯁꯥꯖꯦꯜ ꯇꯧꯕ ꯑꯃꯗꯤ ꯁ꯭ꯄꯣꯔꯠꯁ ꯇꯧꯕꯁꯤꯅ ꯌꯥꯝꯅ ꯉꯥꯛꯊꯣꯛꯄ ꯉꯝꯍꯜꯂꯦ ꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯔꯣꯏ ꯆꯥꯡ ꯅꯥꯏꯅ ꯁꯥꯟꯅ ꯈꯣꯠꯅ ꯇꯧꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯡ ꯅꯥꯏꯅ ꯁꯥꯖꯦꯜ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯅ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯅ ꯑꯣꯚꯔꯑꯣꯜ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯨꯡꯁꯥꯟ ꯁꯥꯟꯅꯗꯕ ꯑꯗꯒꯤ ꯆꯥꯡ ꯅꯥꯏꯅ ꯁꯥꯟꯅꯗꯕ ꯃꯍꯩꯔꯣꯏꯁꯤꯡꯗꯣ ꯑꯗꯨꯗꯒꯤꯗꯤ ꯑꯦꯅꯤ ꯂꯥꯏꯟꯗꯀꯣ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯃꯣꯏꯅ ꯐꯕꯁꯦ ꯍꯦꯜꯂꯦ ꯃꯁꯤꯃꯛ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯤꯗ ꯑꯩꯅ ꯂꯣꯏꯅ ꯇꯧꯍꯜꯂꯒ ꯌꯦꯡꯕꯅꯤꯅ ꯑꯩ ꯂꯣꯏꯅ ꯈꯪꯉꯦ ꯍꯧꯖꯤꯛ ꯑꯩ ꯏꯆꯥ ꯑꯇꯣꯝꯕꯁꯤ ꯍꯧꯖꯤꯛ ꯐꯨꯜ ꯁ꯭ꯀꯣꯂꯔꯁꯤꯞꯇ ꯇꯥꯏꯋꯥꯟꯗ ꯃꯤꯂꯤꯇ꯭ꯔꯤ ꯑꯦꯀꯥꯗꯃꯤꯗ ꯃꯍꯩ ꯇꯝꯂꯤ ꯁꯤꯅꯤꯌꯔ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯣꯏꯔꯛꯀꯗꯧꯔꯦ ꯃꯊꯪ ꯆꯍꯤꯗ ꯃꯥ ꯅꯦꯚꯦꯜ ꯑꯦꯀꯥꯗꯃꯤꯗ ꯆꯪꯅꯕ ꯇꯧꯔꯦ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤ ꯏꯆꯥ ꯑꯍꯨꯝ ꯁꯨꯕ ꯏꯆꯥꯅꯨꯄꯤꯗꯨꯁꯨ ꯍꯧꯖꯤꯛ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯦꯔꯤꯀꯥꯗ ꯃꯣꯏꯒꯤ ꯅꯦꯚꯦꯜ ꯑꯦꯀꯥꯗꯃꯤ ꯑꯃꯗ ꯇꯥꯏꯋꯥꯟꯗꯒꯤ ꯃꯤꯑꯣꯏ ꯑꯃꯈꯛ ꯃꯍꯩꯔꯣꯏ ꯑꯃꯈꯛ ꯈꯟꯕꯗ ꯃꯥ ꯑꯣꯏꯅ ꯈꯜꯂꯒ ꯃꯥꯁꯤ ꯍꯧꯖꯤꯛ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯦꯔꯤꯀꯥꯗ ꯅꯦꯚꯦꯜ ꯑꯦꯀꯥꯗꯃꯤꯗ ꯆꯍꯤ 4ꯒꯤ ꯐꯨꯜ ꯁ꯭ꯀꯣꯂꯔꯁꯤꯞ ꯇꯥꯏꯋꯥꯟ ꯂꯩꯉꯥꯛꯅ ꯄꯤꯔꯒ ꯃꯍꯩ ꯇꯝꯕ ꯍꯧꯈ꯭ꯔꯦ ꯍꯟꯗꯛꯇ ꯅ꯭ꯌꯨ ꯏꯌꯔ ꯍꯟꯗꯛ ꯖꯅꯋꯥꯔꯤ ꯇꯥꯡ 1ꯗ ꯆꯠꯈꯤꯕꯅꯦ ꯑꯗꯒꯤ ꯏꯆꯥꯅꯨꯄꯥ ꯑꯅꯤꯁꯨꯕꯗꯁꯨ ꯃꯥ ꯍꯧꯖꯤꯛ ꯃꯤꯂꯤꯇ꯭ꯔꯤꯗ ꯃꯥ ꯍꯧꯖꯤꯛ ꯊꯕꯛ ꯇꯧ ꯂꯩꯔꯤ ꯑꯗꯨꯅ ꯑꯩ ꯏꯁꯥꯃꯛꯇ ꯈꯪꯖꯈꯤꯕ ꯑꯗꯒꯤ ꯑꯩꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯀꯥꯟꯅꯕ ꯐꯪꯈꯤꯕ ꯑꯗꯒꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗ ꯂꯣꯏꯅ ꯃꯣꯏꯗ ꯀꯥꯟꯅꯕ ꯐꯪꯉꯤꯁꯤ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯑꯩꯅꯁꯨ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯗ ꯂꯩꯔꯤꯕ ꯃꯄꯥ ꯃꯃꯥ ꯑꯣꯏꯕꯁꯤꯡꯅ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅ ꯑꯃꯗꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯏꯆꯥꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯆꯥꯡ ꯅꯥꯏꯅ ꯁꯥꯖꯦꯜ ꯇꯧꯍꯟꯕ ꯆꯥꯡ ꯅꯥꯏꯅ ꯁ꯭ꯄꯣꯔꯠ ꯁꯥꯟꯅꯍꯟꯕ ꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯤꯃ ꯌꯦꯡꯁꯤꯟꯕꯤꯌꯨ ꯂꯣꯏꯅꯅ ꯃꯈꯣꯏꯕꯨ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯁꯥꯖꯦꯜ ꯇꯧꯕꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯃ ꯂꯩꯕꯅꯤ ꯑꯩꯈꯣꯏꯅ ꯁꯥꯟꯅ ꯈꯣꯠꯅꯕ ꯇꯧꯔꯗꯤ ꯁꯥꯖꯦꯜ ꯇꯧꯔꯗꯤ ꯁꯥꯟꯅ ꯈꯣꯠꯅꯕ ꯇꯧꯔꯗꯤ ꯃꯇꯝ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯧꯕꯒꯤ ꯃꯇꯝ ꯃꯥꯡꯍꯜꯂꯤ ꯃꯣꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯧꯕꯗ ꯃꯤ ꯑꯣꯏꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕꯁꯤꯒꯤ ꯌꯥꯝꯅ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯁꯤ ꯊꯥꯗꯣꯛꯄꯤꯌꯨ ꯃꯁꯤ ꯌꯥꯝꯅ ꯇꯣꯇꯦꯜꯂꯤ ꯂꯥꯟꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯍꯥꯏꯒꯗ꯭ꯔꯥ ꯀꯣꯟꯁꯦꯞ ꯋꯥꯈꯜꯂꯣꯟ ꯑꯃꯅꯤ ꯍꯥꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ